Friend ma'am, photography kamaina tawne doko ai taksage. Photography se si video je minute manga sangbe minute tara sangbe photography je wari ebu kano da lore isana apam mawongda thokpiyu du hairaga lore. Adu khak hainingmane atopa dikachu hainingma leite. Isana apam bako sumaina photography tawde ade one by third sumaina tawde ade sumaina tawbe ade haiba leite ba sidi mi wakhanne aduga photographer na ju kamai photography tamdong no na kona moina ha ko hon ta dong ate hoi number 1 da budi sum mit ki oina nungai ba de hoi mit se kamai ni yeng na ba sima ko hoi mit se sumaina che ju lai je noina yeng bi se friend portrait mode na ba sumaina phone je sumaina yeng ba je portrait mode na ba sina landscape mode ni na ba landscape ba de hoi 16:9 hoi 18 adu da na ratio je lai ratio de khang ba sai sina kai no ne ado photo gi se ko ado photo gi se ka haje ga kari ai masigi camera ni adum tala ge ko friend masi ko Ateidi makro adam masi je samna je makha ge si settings na ma china mi ai se masi changa ga masi reset settings na tang tok se ba se reset to kan da camera he ko phone je le ro pa kan da hoi phone je le re kanon camera makha ge Google Chrome ge makha ge si gi da namu da phone je le ko si namu da smain thol ga ne ba SD card yawi den SD card ta happy gira khot gira no ko natraga kana to tholok to bisya ne do yam ba si je 7 prime ne smain thol ga ne sire okay nambi ra okay namra ada tai jan shift left right to adu da kan ha je ga right to ba du to ba ha si pare se okay dum to bi go yare ada location sinna na ko GPS yaw ba GPS di ground positioning system na ko GPS to tek to na ba ne ba nang photo je krai de na mi ma se video ko GPS na toro altitude kari location longitude du no toro kana ko location adu ki kana bu chulai nang na photo da hayang na sa ge si krai de na ma no pung kya na ma no loi khang ya do ai wakhan da di nang na yamna secret service ki thabak tawdra ga ma si se on to bi ko se turn on di ram to bi ya ado phai se on to se sine ba lai se si lai bi si je ho je 7 prime gini Android 8 ta si auto na le ko auto to photo bu yam na si auto na le tra ada smile sum number ya re ba si portrait ni portrait si da sinama ga ta zoom to be ri swai da smile na khut to smile sing tho ko smile ai sing tho se ya ra si phone gini ada phone ji to ai se volume ro ko ji da namma ga photo nam ne volume up down to ngab de to photo nam mi jo photo nam ra ba na si photo nam gi ba je photo thole jo na to na to ga ju makha gi masira toro ga ju photo nam ba ya re na ko asi lo khang na lo ra ba ne ado ga si settings tong chang bi si ko friend settings sa ka nong tang yeng se rear camera ati maning gi camera ha je ko lo se lai je 4:3 at the 14:3 ta har me se 4:3 13 megapixel hai ne 4:3 ratio da na ko natraga 16:9 da nam gira 9.6 megapixel ora ni ko si pixel ne ba si na ko si megapixel ba ni sina kano do pixel density do sina oi de ne ba alu oi ba na to ko mai oi ba na ko to ko su kai de 4:3 da nam biro 16:9 da nam su ka su de kai de 4:3 ko na si hu si picture ge 4:3 da lai ba picture ne ba khang na adu ge ne friend 4:4 1:4 da nam ge su ya ba ya re si le re the picture de dum nam mo ba phai pa ba swai da nam ga na sida ji ka focus to re si maning exposure ji mang jo si di phone na ne ko HDR yaw ta bai ne ba si phone je HDR yaw ta de na ani mak swai ju nga ni photo mayam lok de ne si gi exposure nam ai ji swai da khut na si nam bai ni ko mathak tong hang si da mathak tong dang ge si ta ka si kai no to bai ne ba photo HDR yaw ta de na swai gi ju photo nam ni smai nam bai ju smai na ngan bai ju photo nam ni do swai gi ju aman nam ni do photo je ahum je combine to kan da na
ꯐꯣꯇꯣꯁꯦ ꯑꯍꯨꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯎꯕꯅ ꯑꯃꯈꯛꯇꯪ ꯎꯗꯦꯕ ꯑꯗꯨꯗꯤ HDR ꯌꯥꯎꯕ ꯐꯣꯇꯣꯗꯣ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯁꯤꯁꯨ ꯉꯥꯜꯂꯒ ꯁ꯭ꯋꯥꯏꯁꯨ ꯉꯥꯜꯂꯒ ꯅꯪꯅ HDR ꯑꯣꯟ ꯇꯧ ꯇꯥꯔꯗꯤꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯤꯠꯇ ꯎꯔꯤꯁꯦ ꯑꯩꯁꯦ ꯃꯤꯠꯇꯗꯤ ꯁ꯭ꯋꯥꯏꯁꯦ ꯃꯝꯃꯒ ꯑꯥꯁꯦ ꯉꯥꯟꯕ ꯅꯠꯇꯦꯕ ꯁ꯭ꯋꯥꯏꯁꯦ ꯍꯣꯏ ꯁꯤꯗ ꯌꯦꯡ ꯇꯥꯔꯗꯤ ꯑꯥꯁꯦ ꯕ꯭ꯂꯔ ꯑꯣꯏꯀꯣ ꯑꯗꯣ ꯑꯥꯁꯦ ꯌꯦꯡ ꯇꯥꯔꯗꯤ ꯁ꯭ꯋꯥꯏꯁꯦ ꯕ꯭ꯂꯔ ꯑꯣꯏꯌꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯠꯀꯤ ꯑꯣꯇꯣ ꯐꯣꯀꯁ ꯌꯥꯎꯖꯕꯅꯦꯕꯀꯣ ꯑꯗꯨ ꯂꯩꯔꯦ ꯐꯣꯇꯣꯒ꯭ꯔꯥꯐꯤꯕꯨ ꯑꯗꯨꯅꯦ ꯑꯗꯨ ꯄꯪꯅꯝꯗ ꯅꯝꯃꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯩꯝꯇ ꯐꯣꯇꯣ ꯅꯝꯕꯗ ꯐꯖꯕ ꯊꯤꯕꯅ ꯇꯨ ꯇꯦꯛ ꯁꯦꯜꯐꯤ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯁꯦꯜꯐꯤꯁꯦ ꯌꯥꯕꯅꯦꯕ ꯁꯦꯝꯁꯪ ꯁꯤꯕꯨꯗꯤ ꯈꯪꯅ ꯂꯩꯔꯅꯤꯀꯣ ꯑꯗꯣ ꯁꯤ ꯁꯦꯜꯐꯤ ꯅꯝꯕꯁꯦ ꯁ꯭ꯋꯥꯏꯗ ꯅꯝꯒꯦꯔꯥ ꯁꯨꯃꯥꯏꯅ ꯅꯝꯒꯦꯔꯥ ꯁꯨꯃꯥꯏꯅꯕꯨ ꯇꯧꯔ ꯅꯝꯒꯦꯔꯥ ꯀꯔꯤꯝ ꯀꯥꯏꯗꯦꯕꯀꯣ ꯅꯝꯒꯦꯗꯤ ꯁꯤ ꯃꯈꯥꯒꯤ ꯑꯉꯧꯕꯁꯤꯗ ꯑꯗꯨꯝ ꯅꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯐꯣꯇꯣꯒꯤ ꯅꯝꯕꯒꯤ ꯍꯣꯏ ꯍꯥꯏꯕꯕꯨ ꯁꯤ ꯃꯅꯤꯡꯁꯦ ꯀꯅꯥꯅꯣꯝꯅ ꯊꯤ ꯍꯥꯏꯗꯣꯏꯅꯤ ꯀꯅꯥꯅꯣꯝꯅ ꯁꯤ ꯁ꯭ꯋꯥꯏ ꯁꯤ ꯗꯁꯕꯤꯟ ꯂꯩꯌꯦꯅ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨ ꯑꯩ ꯋꯥꯈꯜꯅꯤꯅꯀꯣ ꯀꯩꯁꯨ ꯈꯟꯗꯦꯗꯅ ꯐꯣꯇꯣꯁꯦ ꯆꯍꯤ ꯆꯍꯤꯅꯁꯨ ꯍꯣꯡꯉꯤꯅ ꯈꯨꯅꯝ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡ ꯃꯆꯥꯒꯤ ꯐꯣꯇꯣ ꯅꯝꯕ ꯍꯥꯏꯔꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯗꯨꯅ ꯁꯤꯁꯤꯅ ꯃꯤꯅꯦꯅ ꯈꯜꯂꯣꯕ ꯁꯤꯁꯤꯅ ꯃꯤ ꯑꯣꯏꯍꯜꯂꯒ ꯃꯤꯁꯦ ꯌꯥꯝ ꯁꯨꯃꯥꯏꯅ ꯅꯝꯕꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯀꯥꯟꯗ ꯀꯅꯥꯝ ꯅꯝꯅꯔꯛꯇꯦꯕ ꯁꯤ ꯇꯧꯔꯒ ꯁ꯭ꯋꯥꯏꯗ ꯁꯥꯡꯅ ꯀꯦꯞ ꯑꯃ ꯂꯩꯕ ꯌꯥꯎꯋꯦꯅꯀꯣ ꯑꯗꯨꯒ ꯃꯤꯗꯨꯅ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯂꯩꯕ ꯑꯗꯣ ꯃꯤꯗꯨ ꯌꯦꯡꯕꯁꯦ ꯌꯥꯝ ꯋꯥꯡꯕ ꯃꯥꯟꯗ꯭ꯔꯥ ꯁ꯭ꯋꯥꯏꯗꯅ ꯐ꯭ꯂꯣꯔꯗꯣ ꯑꯣꯏꯔꯦꯅ ꯈꯜꯂꯣꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯅꯝꯕꯁꯨ ꯌꯥꯎꯅꯩ ꯑꯗꯣ ꯅꯝꯅꯤꯡꯕ ꯃꯑꯣꯡꯗ ꯅꯝꯕꯤꯌꯨ ꯍꯣꯏ ꯑꯗꯨꯒ ꯐꯣꯇꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣꯒꯨꯝꯕ ꯅꯝꯒꯦꯗꯤ ꯁꯨꯃꯥꯏꯅ ꯅꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯥꯛꯄꯗꯤ ꯑꯩ ꯁꯤꯗꯩ ꯇꯥꯗꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯝꯕꯅꯗꯤ ꯍꯦꯟꯅ ꯀꯩꯅꯣꯗꯣ ꯐꯖꯕ ꯃꯥꯜꯂꯤꯅꯀꯣ ꯐꯖꯕꯗꯤ ꯃꯤꯠꯇ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯦ ꯃꯄꯥꯟ ꯊꯣꯛꯑꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯅꯝꯕꯤꯌꯨ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯅꯝꯕꯅ ꯐꯖꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯗꯨꯒ ꯍꯣꯏ ꯁꯨꯃꯥꯏꯅ ꯅꯝꯕꯗꯣ ꯃꯤꯒꯤ ꯅꯝꯕꯗꯤ ꯁꯨꯃꯥꯏꯅ ꯅꯝꯕꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯅꯝꯃꯒꯗꯤ ꯐꯖꯩꯗꯅ ꯍꯣꯏ ꯑꯗꯩꯗ ꯅꯣꯏꯅ ꯁꯤ ꯌꯥꯝ ꯄꯥꯟꯒꯦ ꯁꯤꯁꯨ 4x3 ꯂꯩꯖꯩ ꯁꯤꯗ ꯑꯩꯗꯤ 4x3 ꯂꯩꯖꯩ ꯁꯤ ꯑꯩ ꯑꯣꯟꯊꯣꯛꯑꯒꯦ ꯍꯧꯖꯤꯛ ꯁꯤ 16:9 ꯅꯦꯝꯕꯁꯨ ꯁꯥꯡꯊꯣꯔꯛꯑꯅꯤ ꯐꯣꯇꯣꯁꯦ ꯈꯔ ꯆꯥꯎꯊꯣꯔꯛꯑꯗ꯭ꯔꯥ ꯁꯤ ꯚ꯭ꯌꯨ ꯐꯥꯏꯟꯗꯔꯁꯤꯁꯨ ꯆꯥꯎꯊꯣꯔꯛꯑꯦ ꯚ꯭ꯌꯨ ꯐꯥꯏꯟꯗꯔ ꯀꯧꯋꯦꯕ ꯁꯤꯁꯦ ꯐ꯭ꯔꯦꯟ ꯈꯪꯉꯣ ꯑꯗꯒꯤ ꯁꯤ ꯑꯃꯨꯛ ꯐꯨꯜꯗ ꯇꯧꯔꯒꯗꯤ ꯁꯤꯁꯤꯅ ꯐꯨꯜ ꯍꯥꯏꯁꯦ ꯁꯤ ꯐꯣꯟꯁꯤꯒꯤ ꯔꯦꯁꯤꯌꯣꯁꯤꯅꯦꯕ 18 by ꯀꯩꯅꯣ ꯁꯝꯊꯤꯡ ꯑꯣꯏꯕꯅꯦꯕꯀꯣ 18/6 ꯂꯥ 18/9 ꯑꯅ ꯑꯍꯥꯟꯕꯗ ꯁꯤꯗ ꯑꯃꯨꯛ ꯅꯝꯁꯤꯜꯂꯒ ꯈꯨꯠꯁꯦ ꯄꯥꯏꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯤ ꯗꯤꯐꯣꯜꯇꯗꯤ 4x3 ꯂꯩꯕꯅꯤ 4x3 ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯅꯝꯕꯤꯌꯨ ꯁꯤꯅ ꯈꯔ ꯐꯩ ꯂꯣꯏꯔꯦ ꯋꯥꯔꯤ ꯁꯤ ꯂꯣꯏ ꯈꯪꯅꯔ ꯂꯣꯏꯔꯛꯄꯅꯤꯀꯣ ꯑꯗꯣ ꯂꯣꯏ ꯈꯪꯅꯔ ꯂꯣꯏꯕꯒꯤ ꯃꯤ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯠꯇꯦꯅ ꯑꯩꯅ ꯁꯦꯝꯃꯩꯁꯦ ꯈꯪꯗꯕ ꯑꯃꯗꯤ ꯈꯪꯉꯒꯁꯨ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯇꯥꯒꯦ ꯍꯥꯏꯕ ꯂꯩꯕ ꯃꯤꯒꯤꯅꯤꯅ ꯑꯩꯅ ꯁꯦꯝꯃꯤꯁꯦꯀꯣ ꯑꯗꯨꯒꯤꯅꯤ ꯍꯣꯏ ꯅꯣꯏ ꯑꯦꯅꯤ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩꯅ ꯈꯪꯗꯕ ꯑꯣꯏꯔꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕ ꯑꯩꯉꯣꯟꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯀꯦ ꯀꯩꯅꯣ ꯄꯥꯔꯒ ꯑꯗꯨꯝ ꯁꯦꯝꯊꯔꯛꯀꯦ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯁꯤ ꯀꯦꯃꯦꯔꯥꯁꯤ ꯁꯛꯁꯦ ꯌꯥꯝ ꯊꯤꯗ꯭ꯔꯥ ꯁꯛꯁꯦ ꯌꯥꯝꯅ ꯍꯥꯟꯅ ꯐꯖꯕꯩꯕꯨꯗꯤ ꯅꯠꯇꯦꯕ ꯑꯗꯨꯑꯣꯏꯁꯨ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯁꯨꯃꯥꯏꯅꯅꯦ ꯔꯤꯌꯦꯜ ꯑꯣꯏꯅ ꯐꯥꯛꯊꯣꯛꯑꯒ ꯁꯤ ꯀꯩꯅꯣꯗ f2.0ꯗ 1.8 ꯑꯣꯏꯕꯩꯅꯦꯕꯀோ ꯑꯗꯨꯒꯤ ꯋꯥꯏꯠ ꯑꯦꯡꯒꯜ ꯂꯩꯅꯕ ꯍꯥꯟꯅ ꯃꯣꯏꯅ ꯇꯧꯕꯗ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇꯪ ꯔꯤꯌꯦꯜ ꯑꯣꯏꯅ ꯎꯗꯕꯅꯦꯕ ꯁꯤꯗꯗꯤ ꯑꯣꯏꯗꯦꯕ ꯁꯤꯗꯗꯤ ꯋꯥꯏꯠ ꯑꯦꯡꯒꯜꯁꯨ ꯑꯣꯏꯕꯗꯤ ꯑꯣꯏꯕ ꯑꯗꯣ ꯔꯤꯌꯦꯜ ꯑꯣꯏꯗꯦꯕ ꯁꯤꯗꯗꯤ ꯏꯁꯥꯁꯦ ꯈꯔ ꯐꯥꯛꯇꯣꯛꯑꯦꯕ ꯅꯣꯏꯅ ꯎꯕꯗ ꯃꯇꯨꯝ ꯇꯥꯔꯦꯕ ꯑꯩꯁꯦ ꯈꯔ ꯁ꯭ꯄꯦꯁꯁꯦ ꯌꯥꯝ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯐꯪꯅꯕꯅ ꯑꯗꯨꯒꯤ ꯈꯔ ꯁꯣꯏꯕꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯁꯨꯃꯥꯏꯅ ꯅꯝꯃꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯦ ꯁꯤ ꯀꯩꯁꯨ ꯌꯥꯝ ꯑꯩ ꯃꯥꯏꯁꯤꯅ ꯈꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤꯅꯦ ꯑꯩ ꯃꯥꯏꯁꯦ ꯈꯤꯇꯪꯅꯦ ꯁꯤ ꯈꯔ ꯀꯣꯞꯁꯟꯈꯤꯕꯗꯣ ꯐꯪꯉꯤ ꯁꯤ ꯇꯧꯔꯀꯥꯟꯗ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯝ ꯃꯥꯏꯁꯦ ꯀꯩꯅꯣ ꯇꯧ ꯅꯣꯏ ꯈꯤꯇꯪꯈꯛ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯕꯨꯗꯤ ꯂꯩ ꯅꯣꯏ ꯌꯥꯝ ꯀꯩꯅꯣꯕꯨꯗꯤ ꯇꯧꯔꯝꯃꯣ ꯁꯤ ꯇꯧꯔꯀꯥꯟꯗ ꯑꯩ ꯔꯤꯌꯦꯜ ꯑꯣꯏꯕ ꯃꯥꯟꯕꯅꯦꯕ ꯑꯃꯨꯛ ꯍꯣꯏ ꯃꯊꯛꯇ ꯌꯥꯝꯅ ꯑꯩ ꯁꯦꯜꯐꯤ ꯐꯣꯀꯁ ꯑꯗꯨꯗꯥꯅ ꯁꯤ ꯋꯥꯏꯠ ꯁꯦꯜꯐꯤ ꯏꯁꯇꯤꯀꯔ ꯍꯥꯞꯄ ꯑꯗꯨꯗꯥꯅ ꯃꯁꯤꯒꯤ ꯋꯥꯔꯤꯕꯨꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯅꯣꯏ ꯕ꯭ꯌꯨꯇꯤ ꯃꯣꯠꯁꯦ ꯑꯩꯗꯤ ꯕ꯭ꯌꯨꯇꯤ ꯃꯣꯠꯇꯣ ꯑꯩꯗꯤ ꯂꯧꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯕ꯭ꯌꯨꯇꯤ ꯃꯣꯠꯁꯦ ꯀꯩꯁꯨ ꯍꯥꯞꯅꯤꯡꯗꯦ ꯍꯥꯞꯀꯦꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯆꯤꯡꯊꯔꯣ ꯐꯦꯁꯇ ꯂꯣꯏ ꯆꯤꯡꯊꯔꯣ ꯁꯤ ꯂꯣꯏ ꯆꯤꯡꯊꯔꯗꯤ ꯌꯥꯔꯦꯅ ꯍꯥꯞꯇ꯭ꯔꯦꯅ ꯑꯃꯐꯥꯎ
ꯑꯗꯨꯅꯤ ꯂꯣꯏꯔꯦ ꯁꯤ ꯐ꯭ꯂꯥꯁꯀꯤꯁꯤ ꯂꯩꯔꯦ ꯑꯣꯇꯣ ꯑꯣꯟ ꯑꯗꯨꯗ ꯁꯤ ꯂꯣꯏ ꯈꯪꯅ ꯂꯣꯏꯔꯦ ꯁꯤꯗ ꯆꯥꯎꯍꯟꯕ ꯄꯤꯛꯍꯟꯕ ꯚ꯭ꯌꯨꯁꯦꯀꯣ ꯚ꯭ꯌꯨ ꯐꯥꯏꯟꯗꯔꯁꯦ ꯀꯦꯃꯦꯔꯥꯒꯤ ꯑꯗꯨ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯣꯏꯔꯦꯅꯦ ꯐ꯭ꯔꯦꯟ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯐꯣꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯦꯅꯤ ꯀꯣꯏꯁꯟ ꯂꯩꯕꯗ ꯀꯃꯦꯟꯇ ꯍꯪꯕꯤꯔꯛꯎ ꯋꯥꯆꯞꯇ ꯍꯪꯉꯛꯀꯦꯁꯨ ꯌꯥꯏ ꯑꯦꯁ ꯑꯦꯝ ꯑꯦꯁꯇ ꯍꯪꯉꯛꯀꯦꯁꯨ ꯌꯥꯏ ꯐꯔꯦ ꯐꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯐ꯭ꯔꯦꯟड्ꯁ